Masagi mayum uning bana ngauraba IDP kungani dolai thabi dam iroiduna lalaga mayum yengkri. Dolai thabi yengkuman ikauna singbagi IDP sing mayum da hanjinduna laizaragi haiduna Erang Hourakhre. Dolai thabi yengkuman ikau Gorung Laitan Popin sing mafamdi tuan relief camp sing lanjan narakuna lairiba IDP sing Impal East DC unarubada atupum yumda hanjanu yagani having thazaba laiti have wapum pongdorakpadigi kwashaung naraba mafam asigi IDP sing haunaruba laitana masagi mayumda hanjanana balakpada Pukhau terapur masing yamlaba security force na thingduna makata na sangan kitri security force na athingba pirakpadu da piendraba madi mayum yengningbana ngauraba IDP singi maraktigi miyoi kungani pan dam da iroiduna lanthoknaga masa masagi mayum sing yengluraga amu halakhre tholakre hariba thawdo asi ngase pung mapan makhai taba madam thokibane Impal East district ki manungsana laiba dolai thabi yengkuman ikau cycle gi thangal gurung gi lanjena duna laiba miyoi sing asi haunaruba naidana tuan mafamda laiba IDP sing na masagi mayum changnana ba changsilakpada pukhau terapur masing yamna security force na thatuna sangan kiti hariba dolai thabi yum kuntraga taret kuntraga nipalum lai Udaba kuiraba yum sing adu yengna bahaiduna sangi habada athingba pirakpadigi dam da iroiraga mafam adu tamna miyoi kungani pan du sangan kibane Mana maka taraduna matam kuina ukhidraba masagi mayum da sangjage habada higher authority na ayaba pidraba su naronda thongna pharaba miyoi kungani pan dulai thabi da sangmane aduba mafam adu ubada pungning nungsi phawi Pau oina tamba phawbu nuaitaba phawi lana sin hek horakpadigi sahi ani helaba si matamadu mafamadu thadokuna lakpana ngasi changluba matamdadi angakpa phibam amada lairami ayamba yum sing maina thadokre thadokta yum ani ohumdudi saikhaiba thugaiba kya torami adubu yum kharada changlaga pothaba phangaki Mitei singna uzaramba lawpham mitei singi leizaramba mafam kudima lawksinduna makoina law phawu uduna leiramba thengnaba si tasingna nuaitaba phawe ki nakala maromda ngasigi thawdo asiga mari leina IDP singna Impal East DC ga unaduna thawdo asigi matangda wafam kya thamlaba matungna halaklaga paumi sing unaba duda dolai thabidigi mayum thadoktuna sombum relief camp da leiba sapam mangol na hai Sai ani helaba phawbada ngasi phawba sangmangam handana matam sangtharaga lehenba sima tasingna rebuk thibani security thajilakpadi masing khangdre masing yamlaba security asina ngakpi senbiraga tawgadaba thabak pangthoklamlabadi yamna phagani relief camp da leiba singi mayum mai mai sakraba yum leitaba singi yum sana bahaiduna pirakhiba silgi tha ani sujalakli adubo sanaba mafamdi changhandrabanina kadaida sagaduribano hangkibaga loina pendraba khunjasina protest ama tawraga mafam adura changnaba haiduna lakmani adubo DC unaraba matamda tha ani sigi manungda changba yananaba arrange tawraga ne thajaba pirakli kariguma haidibo afam asi thabak to onthokpidrabadi lamda masida leiriba CSO leader club maira bai bisinga tanaraga makhataba akan makhongchang changsilaga neki Loinam Mapamadagi Kunjam Pungdorakpada security force na Sapsab Hanjinabi Ayab Laterabina sang by Yaro Hedun Timba Tanki Adumapo Mapamasigi Imai Bills in the Sanctionana Bohona with the Timbadagi Sankitre Relief came the lady by Yum Laitaba Singi Yum Sanaba Piragliva Sanpa Machina Yum the Sangmangam Handragadi Shell Pirakwi Kari Matautari Nashino Kapaga Hayang Lep Santi Lady Santi Hivasi IDP Sing the Masagi Mayum the Hanzilaba Matamda Santi Lady Hagadavani Nasi Makoi na Sangi Hadiba Shu Niam Lana Sangbusnati Masagi Mayum the Sangi have a security sing Pasima Lebaktivani Yum the Sang with a thing but Tamlakli security force in a Shinamakoy Pungapishin Biraga Masagi Mayum the Hansen Hangadabani Yamna Piengani have a wakum Tamaki Nagagi Oinadi UN Sina Wangang Hanbasungani Atai Kacha Naga sing the ngangba Lougadaba young cookie Naga community Wepa Wapam Ama Pongdok Pongdok Patara the community is apex budi am United Naga Council UNC Kaktana Wangang Basungani Madunatana Atai Kacha Naga sing pangangang cookie community na Lougadaba nati hena young cookie na Fongdorakli young cookie na Thadorakpa Chirolamada Pudhil Naga Coordination Committee FNC na Fongdorakiba Wapmagi Pakumpira Duna Naga Miang Gimihuchina Wangang the community is apex budi am United Naga Council UNC Kaktana Paksagani Maramaduna Foothill Oigera, Mall Hill Oigera, Kacha Naga Sna Pangangang Cookie community in Lougadaba nati Heri, Sirol Sinhai,
MNC na phongdokjariba wafamsing adumangna makhoi asengba madi haurakpham mayamasi singnati Meiteidagi tokai taraklaba matung Kuki Hill migrant torakpani haiba masana takli makoina Kuki Hill da migrant torakpa matamda makoi mitei masul manaudagi oidaba amadi minamba ngangbi hainabidu su tamlaga lakhibani haibasu mayek singli asigumba sasinaba nagasingna khangba loinana tribal fraternity ki oinadi amana amabu ikai khunaba haibasi khwaidagi maru oibani haibasi khangadabani hairi matam amada angami singna liangwai singbu takhaina bo honarakpada matam makhoi bo ngakui senbi khiba du Kuki community ni habesi kaudaba phai hauju Manipur Kuki ama sumite ani ki marakta muknaba phipam ama leiriba matam asida liangmai singna nakalamara tonglaku wangangba asingbagi thongnati in Asian IM na Manipur gi Naga area da makhoi gi ceasefire extend tawduna designated camp sing thambadi yaraga Kuki area da sugi camp sing thambada nakoina athingwa pibagi hak leiti hainasu phongdorakli Assam gu Manipur su NRC ga electoral revision gi thabaka puna satminaba sungani Assam da pangthokadoriba electoral roll gi special intensive revision SIR gi thabak da National Register of Citizens NRC gi thabaka puna satminaba Assam Legal Election Commission of India ECI da takshin krihari bu wapamasi Manipur su pangthokadoriba electoral revision gi thabaka NRC gi thabaka puna satminaba thabak lokothaw sungani Assam government ki maikedi state asita pangthokadoriba electoral roll ki special intensive revision SIR ga NRC ki thabaka puna tawminanaba Election Commission of India ra taksin kibadu a voter list update tawba matamda state asita leiramba mitop sing masak maming sapsana khangdokpa loinana Assam gi asingba resident singbu electoral roll da hapsel haunaba aduga mitop ki ming yoramlaba laukthoknaba panamna taksin kibane hari Masak maming takthok ningdaba Manipur gi officer khrana pauksi sida phungdorakpada Assam lengana lokholakliba khongthang asi asumba khongthang oibadana tana masimak Manipur su pangthok habu sungani maramdi Manipur su NRC mapung phana satnahanduna India gi asengba citizen na kanano duga mitop na kanano haiba mek singna khangdoktuna pangthok kadoriba electoral roll revision gi thaba asiga punna satminaduna state asigi asengba resident khakti ki oiba yamna tarangba voter list ama semabu sungani maramdi NRC sathaduna masigi report adu amuktang publish ta horabadi electoral revision gi thabak satharakmo valid oiba citizenship ama gi document sing piba ngamgadoriben haba wapam thamlakli agency ki paw amagi matungina Supreme Court ki mi makhada Assam da laidiba mitop ki wathok asi kokhanba ngamnaba state asidi NRC ki thabak khumang Kumza English ni ga taraga mapan losin gibani adubu final draft honglakpada miyoi crore 3.3 gi manungda miyoi la 19.6 ki ming laukthura ki amadi masigi matana ngasi pawba subsan register general of India na formal oina list asi notify tawdana leibida BJP na lusin Assam lenga na PNW leibani hanisu paws na makata na phongdoki Kumza English ni ga taraga mapan gi NRC final draft adu Assam gi minister Himanta Biswa Sharma na PNW wapam phongdok loina draft roll adu da Assam gi yellow mi lakya aran monda laukthuralaga mitop foreigner kharabuna hapsilakli hauji asoiba si sumthokna state lenga na re-verification ki thabak sa thari have yauna phom kya phongdoki ari ado tendana sumna miyam na thamjage hauji koina di miyam paus matang sa lusinjage amas makhata ba no babde miyam punna ngai minasi hain channel sigi makidigi miyang mapamda makhata na thamjari